Anglo Manipur War gi matamda Saruk Yakhiba Naga Ipa-Ipu Singi Matangda marik chumna thijillaga Apunbagi oiba Puwari ama Puthokpagi tangai phadaba haina Manipur leingak ki Works Minister Govindas Konthoujam na phongdokkhre. Wafam asi Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kangleipak amadi ningthemcha ningsing lupna kutsamnaraga ahanba Maharaja Kulachandra Dhabaja laikidabagi Marifut Taramathoi Suba Ningsing Thoramda Mahakna Phongdokkhibani Manipur University gi auditorium da pangthokpa thoram aduda Minister Govindas na hai ining thau Kulachandra gi mathongna amadi leibak ningbagi ihul aikhoi gi lu tongda thamfam thoki ining thau asida mikha pona hingba pamdabagi achouba wakhalwan laikhe British singna Manipur khudum chalaba matung Maharaj Kulachandra yauna lamdam asigi athauba kya British ki mayokta lan hawi haiduna Mount Harriet da loi thakhi Maharaj asagi loi thabagi matam loirabasu Manipurda amuk hanna khongda hankide maramdi Maharaj Kulachandra ase mikha pona hingba pamde haibase British singna khangbaga loinana karigumba Maharaj asena Manipurda amuk hankrabade British singi mayokta lan horpa yai haibasene asigumba Maharaj Kulachandra gi mafamda laikhiba maribak nungsibagi wakhalon ase ngasigi mirol tamchiningai ni Amaromda Anglo Manipuri Warda Nagagi Ipa-Ipu Kharasu Saruk Yakhibaga Loinana Mount Harriet da loi thabadasu yauki haibagi wari lay Hariba Naga Ipa-Ipu sing adugi wari wakhong khomjillaga Apunbagi oiba Puwari ama Puthokpagi matam oire lamdam asida khundaminari ba atopa furup inthok lamlaga Manipur oibe yaroi haina Minister Govindas Konthoujam na makhatana phongdokhi Maharaj Kulachandra amasung Anglo Manipuri Wardi Thawaina pontha pikraba atowa singi mafamda laisu katuna hogdokhiba thoram aduda Manipur University gi Vice Chancellor Professor N Lokendra lamdam asigi saknairaba historian Naurem Joy Kumar Ningthemcha Ningsing Lupki President RK Vidyapati amadi Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kangleipak Manipur gi Chairman Joy Chandra Konthoujam na athoiba mitunglen sing oina Saruk yakhi Honorable Chief Minister Sri Biren Singi Sing Makada we hold it on the house Magi patriotism ki nationalism ki something si amuk ino happen ho gaya no Manipur hai like no phone hai even the angar sing like tamamata ki thor kon si ta ya thor ke ko ki bai ko sing kali ho kali yo ni ma pena hai ko sing mai plan thun na ni koi kan hone jari ati mathakta national history channel da koi sahi kare punda koi documentary ma masi masole koi national history channel da koi ha na ba koi to sare masi ka hino hai ba kam da koi horong ni bisa sing asi ayam bana westernization da ayam sarpa cinema ni matam khai koi Manipuri cinema ka sini ke ninga ba Kalau Korea di lapor sama-sama sasi sudah ayam bah, aku absurd tu belum sudah ayam boleh apa? Aku isi sana juga berapa? Aku itu lagi belum sih saya punya. Hanggai bawa itu belum sudah. Aku sekarang kan siapa? Aku belum apa ni mayam tak undang mayam. Jadi